ngasi phongkhiba tongan manipuri siphongsingdagi maruibi ipausing meyamna thamjagi ahanbada Russia yauna target tawbungamba mile sam henna Sanba Ballistic Missile US na Ukraine na piragani lapsokre US ki President Biden administration mamang na Ukraine na makogi leibaki wangma yauna kapangamba ballistic missile pibi wapum leiti haina lakthukrabasu madugi ona tainabada Russia gi maruiba military installation kaya target tawbungamba mile sam henna kapiyaba ballistic missile amasung air defense system yauna $2 2.5 ki military aids piragani haina lakthukhre Israel gi meki digi so ahan bo in Ukraine 1.55 ki artillery piragani haina lakthukhre Russia gi meki digi Ukraine sa tharakhiba invasion asi sahi pharakpaga iroinana masigi mamangda lan asi lusinabigi akan air strike sa tharakpu yai haibigi akiba leibana Ukraine gi yai haibigi akiba leibana Ukraine gi mekedi US amadi masigi allied singda Russia defense tawnaba ahenba khulai pinaba taksinkhre US na pigdori bu khulai makhalasina Ukraine gi military na Russia gi military installation yauna maru oina site singda attack tawbigi sakti leiragani US na Ukraine na pigane hana lakthukraba 2.6 billion gi package asida ahenba striker sama madi Bradley infantry vehicles fighter singsu yauri hadi masi Western Defense Ministry singna Ukrainians lanmi singda khulai piba sel thadaba madi military gi oina guide tawnobigi matangna khanakhiba sayakta US ki wafam asi lakthorakhibani US amadi Germany na Ukraine da Challenger 2 amadi Leopard 2 missile battle tank piwigi mathakta armel personnel kya supiragane hana lakthrabani Britain gi oina de Ukraine Challenger 2 tank 14 piragane hana lakthrabani US na Ukraine mile sam hena kapiyaba GLS DBP gani hana lakthokiba si maru oina Biden gi administration mamangi matamda piramkhiba Ukraine gi border wang malana kapiyaba khulai sing piroi hana lakthokiba adugadi tayunari US na Russia gi manung hanjinba lamdam singda attack tawbu ngamba khusu khulai sing piroi hana lakthokiba adugadi hairibu wafam si tayonaba oina thokli Ukraine gi meki digi US ta Crimea tamna target tawbu ngamgada balan khulai sing pipinaba US ta taksinduna lakhibani Europe to US Army ki commanding general oiramba Ben Hoss na haikibda GLSBD gi ground launch small diameter bomb singasin Russia gi lanmi singda attack torak matamna pak sana amanga ta thon mangamani masi Russia gi lanmi navy amadi air force ki oina kudong thine oiba khulai oiragani ground based tawba GLS DBAC application tawbana ningthijana saraba bunker amadi soft skins vehicle sing yauna tungan target sing thuwaiba ngambagi sakti seli Ukraine hairibu khulai makhalasi sejinarakpa matamda Russia gi lanmi singidi yamna nungningai oiragani US na Ukraine da haimer pibadagi Russia gi lanmi sing hanadagi hona nungnangba poktuna lairibani GSLDB sejinabana Russian occupy tawduna lairiba Crimea region da lairiba Russian lanmi singi high value target sing de attack tawba ngamlagani masina Ukraine gi lanmi singi damakta di game danger ama haibadu oigadoribani hari kilometer 150 ki range oigadaba US ki khulai makhalasina Russia na landarakpadigi occupy tawduna laikhraba Ukraine gi lamdam singamadi awang thangba Crimea gi lamdam gi saruktasu target tawduna attack tawba ngamlagani Russia gi dozen koi airfield asi hairiba 60 masi gi range ki manungsana laibana attack tawba ngambagi sakti lairagani air base asi Ukraine Russia na landawad maruina seasonary-ba maphamni hairenasu pausna makhatana phongdurakli atopa pawmana Myanmar gi military ni India gi border manaknak na air operations sa thariba si kupna yengsili MEA Myanmar na India gi border manaknak na air operations sa tharaki basi gi matangna Myanmar ga khanaduna hiramisi gi matangna kupna yengsinbagi thabak sa thari haina Minister of External Affairs ki mekeri gi phongdokre MEA gi spokesman Arindam Bakshina kibda siguma makal gi incident asi India gi oindi yamna nungnangninga oiribani Mangna phangkiba information gi matung inadi January gi tang tara amadi tara ga matuida Myanmar India gi border manaknak na air operations sa tharakli Myanmar gi warplane sing aduna makoi gi air space lan sinduna pairakhiba thaudok haiba confirm tawre adu moinamak January gi tang tara da Kyo River base da bomb taslakhiba gi wafam di lairi issue asi India gi oina nungnangninga oibu wafam ama oibana Myanmar gi loinana khanari Myanmar gi military na border region aduna lairiba rebel
camsing target tawdun air strike tawkibani Myanmar na satharakiba air strike aduna maram oiraga Champhai district ki manung sena leidiba border area da atchilakiba aduda miyami payo punakibani hari Myanmar gi regime sina sin National Friends CNF ki headquarter air strike kiam satharaki Hairiba CNF ki headquarter su India Myanmar border mananak na leibani Civil Disobedience Movement CDM defected security personnel amadi internal displaced person IDP na CNF ki camp da leibana maram oiraga Myanmar gi army na air strike du sathakibani CNF ki spokesperson Salai Hatet Mina January ki tang tara da phongdoki buafam amada Myanmar gi fighter jet marina CNF camp Victoria da bomb thadakibada CNF ki troop nupi ani amadi nupa ahum hatpangamki makoi singadu landslide thokpadigi under bunker singda sangsilaga lotuna leibani Ground report sing the Punkiba, Horol Gimatung in the January Tang Tara, India gi territory, the Myanmar warplanes in the Tadaraki bomb and Nita Silaki have you wapum Amadilla Giveni. India gi Makedi Hiramasigi Matanga, Myanmar military regime, the Garigum Pakum Amata people tree. January Tang Taragamatugi Nukilpung Maritaba Matamda, Myanmar gi warplanes in a bomb and Nitadaraki Bigitau doctor, medical center among the Tukle. So Labi India gi villagers sing treatment Thakre Hide Hensu. Pausina makatana sa phongdorakli Lushilak po na to pa mana SSC gi multitasking staff exam Manipur gi yauna lol taraga mga pangtulagani SSC Staff Selection Commission na pangtukadaba multitasking non-technical staff examination 2022 sa sidigi English amasum Hindi gi mathakta Manipur yauna punna lol taraga mga pangtulagani hana latokre exam si pangtukadaba lol taraga humdoy dudi Manipuri Urdu Tamil Malayalam Telugu Kannada Assamese, Bengali, Guwahati, Konkani, Manipuri Maitai, Marathi, Orissa, amasung Punjabi ni. SSC asi khwaidagi sabu government ki recruitment agency amani masigi maruoiba thabakti center gi tungan ministry amasung department singi non gazetted group B amasung non technicals group sigi recruitment sing pangtupani. Mamangda di exam sigi medium asi English amasung Hindi oiramani. Hiramasugi matang na Union Minister of State for Personal Public Grievances and Pensions Jitendra Singhan hai khongthang si Prime Minister gi vision ama oiriba lol khudimak to khudong saba piba haiba wakhalon aduda lokhalakpani asiguma khongthang sina state kya gi candidate singna demand tawduna lakpo wapam madu mapung fan ngamlagani maru oina South India ki mahiroi singna English amasum Hindi da exam pangthokpada khudong sadabadu kohon ngamlagani Historic oiba khongthang asina Indian Constitution gi nipan subu schedule chalaba lol sing khudong saba pi bangam lagani haukiba November thada Varanasi da pangthokiba Kasi Tamil Sangam da Tamil asi malem goina ariba lol amani masigi mapung kwan ikai kumno bu utpa summi hana phongdoki bu wapam adu thabak oina utle hana su Dr. Jitendra na phongdoki SSC na khonariba thabak singa sina leba asigi lol gi khenaba lairiba singa du amat oina manaba thakta puranaba honaba da asobu mating oiragani exam asigi syllabus amasum scheme sing amuhana yengsinaba gi dama government ki DOPT na expert committee ama semle hanasu minister na phungdu kenesu pausna palakli adu hauzik oina di myam paus matang sa lusinjarage amasum myam puna anobab det ngaminasi